Mahesorna Amit Shah unaduna ITLF ka wari sanabagi mahutta atoppa kuki lupsinga unana bahaikre. Manipurda hujik thogliba kanglup ki irang ase athuba matamda loisinaba honabiyu haina ngarang Republican Party of India athawalegi National Secretary Mahesor Thaunaujamna Union Home Minister Amit Shah ga New Delhi da unakhibaga loinana state asida thogliba irang asiga mari leinana kuki singi maikei da wari sanaba matamda ITLF ki mihut singa unabiga no Madugi mahutta tasengna indigenous oina Manipurda leijaba kuki furup ki organization ki mihut singa unaraga wari sanabi yuhaina taksin kre ngarang Mahesor Thaunaujamna Union Home Minister Amit Shah ga unakhiba aduda mahaki maikaidagi Home Minister da ayiba memorandum amasu pisinduna kuki amasung maitai anigi marakta thogliba irang asi athubada laksinaba honabi yuhaina taksin khe memorandum aduda palliba wafam singde suspension of operation da leriba lalauba singa se hauze Sugi ground rule sing thugaire viral video sing da makhoi anauba nongmai amadi atai khusu khulai paiba kaya amasu ure loinana mapan laibak gi lalhauba miyoi sing kaya amasu yauksilakpa ure maramaduna haujik su asi loisinbagi matam oire state asida athuba matam da NRC paikhatpa mathau tare state asida mitop sing amadi mapan gi khulai paiba kaya ama leire haibagi report su leire miyamna state asida tonganba administration thamba pamde Maramaduna state asigi Santi Hanjilanaba Center na state asigi manungda tonganba administration thamloi haibagi official oiba iba mapiba mathau tai ITLF hairiba maming asimak aranba chanaba yadaba maming nei masida Myanmar dagi sangsilakpa illegal immigrants sing yauri haiba se khangnaraba nei Maramaduna indigenous hairiba wahi asimak chanaba yadaba wahi nei aduga ITLF hairiba se lan pamba masung tongan taba pamba kuki khaktana semba lup nei Hairiba organization asida indigenous oiriba tribal sing amade naga sing yaude aduga mamang da social media da thadong narakhiba video sing da ITLF ki members sing afaba makhal gi nongmai paiba militant sing ga loinai haiba se khanglabanai maramaduna ITLF na haiba wafam sing taduna leiraga de hena fataba oirakane makhata na santi gi damakta kuki sing ga wari sanagadaba oirabade kuki gi indigenous organization ga oina wari sanabiyo aduga hojik thogliba irang asida Assam Rifles ase kuki militant singi maikaida leiraga thabak tauba si thogdok ayada miyamna uraga lakle kuki nupi singa Assam Rifles ka isai saktuna amade jagoi sakhi baduna Assam Rifles singa se michang mikhai naiba oina lowe masiga loinana Manipur police ki gari singbo Assam Rifles na thasinduna satpa yahandabagi thogdok singsu laikhre maramaduna asigumba nakal na makhakta michang sangba Assam Rifles singa se Manipur dagi lokthokibana Hena fagani hainasu memorandum aduda palle Home Minister Amit Shah unaruraba matungda Mahesor Thaunaujamna paumi singda hai mitei nupi amana mahaki punsi hingbadagi de masagi izzat na hena lumna lawi haina khanjai maramaduna matam khara phongdoktana leirurabasu Manipur bu kanana bagi damakta hojekte maitei nupi amana yamna thauna leina mahakuki singna nupi oibigi ikai khumna bamangan bikre haina police ta phongna complaint tawrakre Maibu phina kayam kuina kuptuna thamba ngamgani haikhe mahakna makhata na center da leiriba political party singi lusingba singna Manipur da hojik thogliba kanglup anigi irang asida politics tawbagi matam natte center da leiriba government asigi oinasu ruling da leirabasu opposition da leirabasu Manipur gi irang asida politics tawnabigano asengba chumba du khaktamak puthoklaga nainabi yu hainasu mahakna Union Home Minister da taksin khe Union Home Minister Amit Shah nasu Manipur state ki apunbagi saktam center na kaidonungda thugaibagi wafam leite aduga separate administration su hiram amata da thamloi haibage thajaba pirakpaga loinana Manipur gi thogli bairang ase mahangna yamna luna lawi amasung athuba matamda santi hanjilhana bahonari hainasu Home Minister na phongdoroki aire